Luching nokfet tawna kiyamba romda mamay onthoragtuna kiyamba tanaba tapna machinda soli jaganaba mapan thokdro ngangnaribasingdu lalaymadi karisu taba natte kiyambada onsinduna akhoi chale ko kiyamba momonoktuna tapna hoi chalo Luching sumaning handuna momonoklai nupidugi minoktuda Kiyambadi mathabakta makhut thamduna mamonoi Hore nungdang waramdaidi lalai moi thonga sanguda yadre Makha thangba sangoiduda yangba maroi semli gari du sumangda hek khambaga Luchingdi yohena pirakpa khaw ani du puduna imungda chensinkhre lalai mana hanglai Chalo khrabada yai Lore bema Karibu tawrino khangde adu koiri dubo pot lairubani horengi angang thaido khrabo nangna sono chuno kamai haidok toino yangba nena tana sor asangba mo hondoktuna machanda nuksine yengi nuksine janubia hanse nuksiradi si jamlamo ai dressongige yangbadu machanda paina yengduna momon nokli Laikai sida yangbana machal ani bonung sijaba luna tawjaba si ubada laikai mayamna kalaknaribani laikai aduda lakpa inawnawba misingna hangnari thoi sanase ningthemgi machanupira ningthemse nupi thidabra thoi sanase mapam dhalaktuna lairibra lalai mana imung changlakpada luchingdu chakhumda chalonduna lairami lalai mana hairai nangi chakhudaksidi ko Masai du buyeng abo. Yengdri, horen chak to ga yeng agena upud hapame. Chalo rabane ai puthu amage thoglo ije. Hoi tho. Luching du mapagi ka da changak tu na. Table du da cha glass ama thamlami. Baba cha tha o so hairu de. Kari so hairam da bi thoglak tu na mabungi manak ta famlare. Yang ban hairai. Nangi cha sidi ko. Thangningra de ani thakke. Yam tha oige khitang di chingge dayai ima do thengak ni hairambra phone tawra hangudana phone imungda thaname thengak to mali ne theng duidi ine hoida ai thenbiyo chak tokpaga tanja du dalalai madu thoklaktuna manaw nupi da saurap tawna hairai yum sida nupi ibani khak lai basida amuk chatningi ni ne na karino be angang sida Lalai mana amuk suhairai iche bani chatlu se suhaide mathanda thelloye aise matam khuding maktane imanung shida badum tahan bani masing angsina Luching na nok tu na hairai iche na imanung siresne aina imanung sibana yam hele khangbra yare to amasu anganga chapmanai amasu ne ahan siga chapmanai noi ani gi nupa sengdo yang wani hayawai Luching na suk tu na aidi yung paloi mogo toini Lalai masunok la doon na hairai nang si diba. Yang ba ngak na? Mo otoy ba? Otoy ni. Ay no pido otoy ba? Hoy me dayay, inamado ay no otoy ni. Ay no pitira roy. Lalay mana maraktat na tap na hairai. Dayay, kainom haiga. Yang ba sadu kam na ba kukar do sem na? Amuk ko thalai treso ko hangu kay doraga. Chahi su angang na tre luhong na batawrase. Yang badu he na ngak na mamay onthorak to na machan anida yeng lai. Luching hen bisu lalay masu momonok to na mabung da yengi. Luching na amuk makata rai. Chahi do 30 plus ne. Daya nasana po sinjarak ka haibra natraga mipata se thasa haibra. Lalay masu mating pang silai. Kumu ngasidi chenbe aroy mayak seng na kumu natraga imaga ichega aiga chatlu sora lalai mana amu ahum sidagi amadi khallo yang bana nok laduna baba su tharoi se imaga noiga su chat kano ai isana khangna pusinjarakke machan ani do mabungda harauna yengduna karam kanda pusilaktoino hayeng chalakke yang bana marak thatladuna Chahi amagi matung. Phagi ta halenga saide haise.
Haima, nahando mapagi sorani sonkrido. Tha amagi mamangda machedusu luhongkriba. Aikhoi imungdangi khanyaba natene. Migi imungduna waromdawdu yengo. Mache luhongkibadang oiramadi adum hongjilasu yabane. Mapa laitaba mayawbanina yaroine iche. Lalaima masadu hainingdana tapna hairai. Yararoi. Luching khanta hogdana macheda onsenduna. Iche, dayaidagi iche hana hongase dude. Kaisu kaide miloi hongnaini. Yang ba lalaima da fat yang lai. Lalaima di luching da sauna yang li. Luching marai chiktuna imung da pai khai chensin kre. Lalaima su ikai khang dagi. Babagi champut phuluki gai. Asti haira maga chenchat chat kre. Yang ba na nok laduna. Aikhoi abem sisu chahidi kunipan haira amani to tawrise. Nupi angang ama koirudana aisena hek thachan bilai re tawrise. Chak loisilagtuna mapagina mangolda pijare. Makhoi ahumna sanggoiduda chare. Machin manawdu chak ising chaba loisilagpada pungsu thingzin kre. Yang ba na hairai. Noyani loisan minaroko ay tumukhige. Luching na hairai. Pukto atum inthorak taba dunadi. Yang ba magi phone du thangatuna imungda jangkre. Lalaima na hairai. Matuka kanawduda call tawri orini. Luching na amu. Kakana oirasu ina makawdoini ko. Adoicha, dayo hensu 30 plus dinne. Aduna ne masu mayumda taksila ise ahal khaina. Mana mo ngonda taksila ay ko kaloy ngawrabane. Dayay kan thoge roi che. Dayay kan magalari. Kaladi dayay danate. Akoy hanubasu wali. Ado nangina kamay tawba. Ay kadaraga haise. Nangsu nungsinaba thamba yari kaino. Aigidi imada thiandoini. Ibema ahal singna thiba nupa nupi khudingmak afaba ngakta famni haiba laite ko. Isa isa nungsinajaba haiba ma darkar yam oiba jani. Ado imana yaba nupa do aidi nungsinadoini. Pele aigi inaupisidi ko makok se kainom tawreme. Numidangi pung 8 tasilakadaure. Luching di kadagi hendoraktre. Thoi sanadu lakle hairaga. Haujik phawba laktabasida mathwai nungaitana phamung mayaiduda ungduna famli. Mapanda kari tawri haibasu khangde, thoagasu yenglude, mayam langlibadusu kariginu khangninglude, magi manakta mache mabungsu changbirakte. Hena mabukning nungsiduna mapi tarakli. Phone tawrasu lakli hai, yumdadi sungyaw yorakte. Ima laktraga ichega dayaiga sina nungaitabasu tawde. Khoidaw sawningdana ne taptaina khatnaruni ko ngase. Mon mayada lairiba magi phone du paikhattuna ima thaba number du da call tawi. Adubu kakthalai. Pung du yenglubadadi 8 minute 8 tarambadagi 8 minute 9 da phatchongkhre. Masadu sawningbaga kaiga pasinaduna makhutta pairiba phone du Mon mayada laktana langki. Mi makhultai haiduna thonglomda yenglubadadi. Thoi sanadu makhutta kek ama paiduna leplammi. Luching ngakna mamada tingak yengli. Thoi sana mapi ira chena luchingda yengi. Aduga thangnaba mikupta momonoktuna. Happy birthday icha tombi. Luching fuk hogatuna mamada chena koli. Kek sa taba tari minangbo. Luching mapi tarakano haiba yadre. Mamada mo na yengladuna mapi singthalai. Mamada kolibado thadokduna thoi sanagi makhong na khurumduna hairai. Ima, nangse mapok khudingda aigi apokpi ima oina dum phangjage ko. Makhut nama na luching bu hogatpiduna. Nang nagyan tarakpa mikuptagine. Nangi na pok numit khudingda nama ingundagi ni jabado thungbasu oisano. Imasu nangbu mapok khuding ipok thoki ichawi na phangjage ko. Nakandagi yohenna kapaloidribo aikhoi janga age kek to ka ase. Thoi sana na hairai lao kek ka ase. Yang ba lalaima yohensu pulap punna jangaktuna thariba sofa du da famthai. Kek kaktuna mayam du langli. Yang ba na hairai
nang chatpa thengkini chak thirasi la oibani Yohen na khumlai Nachanopi ani laisidi moini thizani Moyani dine hore lukhak feng doine kokla ohe Asti hairaga Yohen gi makhut paiduna chinglaga pukre gyang bana Ningthem na luching gi mapuk numit yaudabasi ngasi na ahan banate Ningthem yaudabagi luching henbi gi mafamda thoina hena nungai tabasu ude Adubu luching gi mapuk ningdadi ningthembu warauri Karigisu warauroi mapana machagi mapuk numita masak fawbu utbidabasi Yohen su yumgi migum imung sigi tawriba maong loina khanglabani Yohen si atay kananate yang bagi piklingai dagi tinajarakpa marupni matam khara laknaruraba matung amuk thengnabani adubu lalai maga Yohen gadi chahi taruk suragle nuksinajarakpa yang badi matang sida karisu khangbanate ngasai dagi kiyam bana lalai magi thongalda luching bulum laklibasi pung ani helakle luching gi thongal nakanda kiyam bana lepningai Yohen do thongal chakchana leptuna kanagana wari sanari luching hen bido magi birthday ne na chaline aibo ngasidi farak tarni hayeng oina chalase bai hoi hoi thamage ko phone do pocket ta hapchinduna manung changkhre kiyamba nofet tawna machinda soli koirabane masi nupise aina lumlaklise masaktani khangba maming laifam khangkhide daoya hengaside magi mapok numitsida maga su thengnaba maming su khangba asti haiduna magi 800 maruti amanbadu start tawduna luchingi thongal nakna khamduna leire kari bini magi birthday site ngasai dagi lalai mana laptakna kiyamba bu kawraglisi phana kuire sungta ta dabaduda lalai madu kiyamba gi nakta changsilaklaga kiyamba gi makok tu illi kiyamba khangprek khangna nai ne nani nang nani ba sono churabani na pung amamupu aduk thina mangi bani ne kaidorage nungdang thenga kansida kainom sum haining ba kari haining ba na than tholai ro nungdang sida inaw nu bigane haya charam ta lairuge na chatkibane kiyam basu mamit to koyot otuna luching bu thiri kona thangda nakan gi dukan du dagi tholakpadu ubada momon noktuna Happy birthday luching henbi Thank you kiyam banok laduna ahang ba bottle macha du da yenglaga haidai hana khangdabana nangi birthday gi kai shupina ba pura hutre aidi adubo maroi ba makhakti pige aina nafamda kari maroi ba aigi thamoi se nangi birthday gi foina laujaro luchinga lalai magadi ngakna kiyam ba da yengduna lai kiyam basu makhata rai amul kulsina inging lawbugum nangi thamoi do matam pumbada ingasano amul kulsina baibada napagum nangi thamoida aina naptuna laigani asti hairam laga kiyam badu magi 800 amanba makhol thokpadu thauduna chakre